मोरेगी लोकसाव एरियादा असम राइफल्स न कुकी वॉलंटियर्स की ट्रेनिंग तौफम कैम्प थुगाइबगा लोइनना खुलाई कया फागतले पावसी ngasi nungthil phongkhiba kanglaipa ki maira pause dagi lokhatjabane border town moreda ngak senbagi thabak tawriba asam rifles na satharakpa khongjanggi saruk ama waina haukiba march 18 ki ayuk pung 5 taba matamda akangnaba pawama fangbadagi मोरेगी लोकसाव तुरेल मयाद ऑपरेशन चथब मतमदा कुकी मिलिटेंट सिंगी ओइगनी हाइना थाजब केम खर लेरंबदगी थुगाइदुना मांगनख्रे हाइरे मखाताना असम राइफल्स न नुमित असगी नुमित युंगबा पुंग 12 मिनिट 30 ताब मतमदा हाइरिबा लोकसाव एरिया की मफम सिंग अदुदा कोइसिनदुना थीबा हुंबगी थबक चथखे मदुदा कुकी लालोबा सिंगना नोंमै काफम हाइबदे फायरिंग रेंज अमदि ट्रेनिंग तौफम ओइना सिजनबा मफम कया थेंगनखे मफम अदुदा वाना मतम खरगी ओइना लैफम चाफमना चिंगबा सेमदुना लेरंबासु थेंगनखे हाइरिबा मफम अदु असम राइफल्स की कांगबुना थुगाइदुना मांगनखि हाइरे पावसिना हाइरिबा मफम अदु विलेज वॉलंटियर सिंगना मखोइगी केम ओइना सिजनबा मफमने मफम अदुदा था कयागी ममांगदगे विलेज वॉलंटियर सिंगना ट्रेनिंग तौदुना लेरकपनि हाइबसु खंगबा ngamखे असम राइफल्स की कांगबुना मफम अदुदा लेरंबा स्ट्रक्चर सिंग अमदे बंकर सिंगसु थुगाइदुना मांगनखि हाइरे मफम अदुदगी 40 mm की अनसर्विसेबल ग्रेनेड लॉन्चर अमा लोकल मेड इम्प्रोवाइज्ड ग्रेनेड लॉन्चर अने पंपी मरी लोकल बॉम्ब तरुक उना साबा दमी नोंमै कुन अमदे आईडी मरी रिकवर तौबा ngamखि हाइरे फागलबा खुलाइसिंग अदु मोरे पुलिस स्टेशन द मार्च 19 दा खुसिनखिबगा लोइनना पुलिसना FIR नंबर 108 क्लोज 3 ऑफ 2024 मोरे PS अंडर सेक्शन 25 क्लोज 1C आर्म एक्ट एंड 3/4 एक्सप्लोसिव सब एक की मखादा केस अमा रजिस्टर तौरे हाइरे सोशल मीडिया दा इरांग थोकबा याबा वाफम कया ngang saktuना थागलुबा मियोय अमा पुलिसना फारे पावसी ngasi nungthil phongkhiba kanglaipa ki maira pause dagi lokhatjabane हौजिक मणिपुर दा कांगलुप अनिगी ओइबा लान अमा थोक्तुना यामना तंगदु लैताबा मणिपुर अमा ओइबा ngamdana leiringai सेरक असिदा सोशल मीडिया दा इरांग थोकबा याबा अमदे लैबाकी लुचिंगबा अमगी मिंग पल्लगा करेम कथाइना दुना वा nganglुबा मियोय अमा इम्फाल पुलिस की टीम अमना फागलबा मतुंगदा नुमित मंगानी पुलिस कस्टडीदा रिमांड लौथखरे हाइरे पुलिसना फागलबा मियोय असि हैरोक पार्ट 2 दगे मोइरांगथेम टोमटोम सना चही 52 अपोकपा लैखिदरबा एम टोम्बी याइमा कौवे मियोय असिना सोशल मीडिया दा लैबाकी लुचिंगबा अमगी मिंग पल्लगा यामना करेम कथाइनबा मवोंगदा वाही कया ngang वीडियो फुटेज अदु थागलखिबने वीडियो फुटेज असि सोशल मीडिया दा थागलकपा थेंगनबदगे मियोय असि इम्फाल पुलिस की टीम अमना साइबर क्राइम पुलिस का लोइना ngarang फाखे अदुगा ngarang mak इम्फाल गी CJM कोर्ट पुथोकलबा मतुंगदा नुमित मंगानी पुलिस कस्टडी रिमांड लौथखरे हाइरे कांग्रेस की मिरेप ओइगदौरिबा अथर की इलेक्शन गा मरी लैनना मिफम पांगथोकलिङैदा सखंगदबसिंगना नोंमै कापसिलखरे पावसी ngasi nungthil phongkhiba kanglaipa ki maira pause dagi lokhatjabane लाकलिबा एप्रिल 15 अमसुंग एप्रिल 13 ता तांकक अनि थोंगना पांगथोकदौरिबा 19 सुबा लोकसभा मिखलगे आउटर मणिपुर पार्लियामेंट्री कंस्टिट्युएंसी की कांग्रेस की मिरेप ओइना मिखल थेंगनगदौरिबा अल्फ्रेड कानगम अथर की मिखलगा मरी लैनना उख्रुल डिस्ट्रिक्ट की मनुंगसन्ना तुइनेम विलेज ता ngasi nungthil pung amarom taaba matamda mifam pangthoklingaida NSCN IM ni chingnabasingna nongmai kapsilakre haire nongmai kapsindune attack tawrakhiba asida उख्रुल डिस्ट्रिक्ट पुलिस amade BSF की अपुनबा कांगबुगा NSCN IM ni chingnabasinga खुथोंगनख्रे थौदोक अदुदा सोगापन अमता यावखिबा लैते हाइरे पनबा याबदे ngarang su कानगम अथर की मिखलगा मरी लैनना उख्रुल डिस्ट्रिक्ट की टीके वुडलैंड रिजॉर्ट मियाम की ओइबा मिफम पांगथोकलिङैदा सखंगदबा खुलाई पाइबसिंगना नोंमै कापसिलकपगी थौदोक अमसु थोखिबा लैख्रबने मणिपुर कनबगा इलेक्शन का कनाना हेना लुबगे हाइबा वाफम सोंथोरकपा पावसी ngasi nungthil phongkhiba kanglaipa की maira pauseगे एडिटोरियल कलम दगी लखवचबने ममांग सही 2023 की मे 3 दगी हौना मणिपुर दा कांगलुप अनिगी ओइबा लान थोक्तुना मणिपुर असि मिकम मिराव खोलतना थल्लबा लमदम अमा ओइरि हाइबासे मालेमगी लैबाकसिंगना मयेक सेंगना खंगनबा हाइबदु ओइरे थोगलिबा लान असि भारत लैंगाक अमसुंग मणिपुर लैंगाक अनिना लोइसिनबा होनदना निंगाइदना लैथोइ हाइबसिसु अदुमक मयेक सेंगना खंगनबा हाइबदु ओइरे लान थोगलिङै लान असिना मरम ओइदुना मयुम मकै मैना तुमना थादोक पिखिबदगे रिलीफ कैम्प संजफम लौदुना लैरिबा मियोइ लिसिंग होमपुगी मथक्ता अवाबा पुंसी मरेल अमदा लैरे मसिगी मथक्ता मणिपुर की मिचम प्रजासिंग सुफम नोमफम खंगदुना ओपन जेल अमदा थंबगा चप मानना अवाबा पुंसी मरेल अमदा हौजिक लैरे असुक यामना वारबा मतम असिदा 19 सुबा लोकसभा मिखल पांगथोकनी हाइदुना इलेक्शन कमीशन ऑफ इंडिया ना लाउथोरकपदा मणिपुर लैंगांगना ताराम ओक्तुना मिखल पांगथोकनबा सेम साबरोमदा माइ ओनसिलकले
Matang asida nainaningay oiribadi lan thokliba kangkhong chairaba leibak amagum leiriba Manipurda matau karamna election pangthokodoribano panba yabada Punjabta matam amada Khalistan gi irang aduki matik kalingay matamda mikhal pangthokpa yaroi haiduna mikhal yaithokhe lan gi irang mapung phana nemtharaba matamda mikhal pangthokhe matau asumna Manipurda thokliba kanglup anigi akanba lan ase Bharat laingangna chauba thodang lauduna loisilaba matung ingtapa tangdu leitaba Manipur ama oiraba matamda Lok Sabha mikhal pangthokpana khwaidagi achumba oigane hauji kanglup anigi lan asina maram oiduna khul ngakpa khunjasing makhuta khulai paiduna ahing nungthil chupa khul ngakpagi thabak tawduna leire chairaga sida election ga mari leinana license gun sing manak nakpa police station da thamjingadabani haina khangalakpaga loinana aina yadaba nongmai sing khomgatpagi thabak akanba maongda satharakadawriba nei Maduna singa masungta manimakta aina yadaba nongmai kaya marum paiduna khul ngakpagi thabak sathariba singdage combing operation na chingba kanba maongda satharaktuna nongmai khomgatkadawribara aina yadaba nongmai pairamba sing Ain gi matungina faduna pipam thokpa chairak pigadoribara haibase leibak miyamna hangnariba wafam ama oire masimak satharakpa tarabadi maraibak Manipur kaiba yaroi iraibak Manipur kangani haiduna tumpham safam khangdana khul ngakpa singna pairiba khulai sing khomgat khiba tarabadi kanana khul ngak haugadore masigumba talak asida yeknaba singna amugana landa silakpa tarabadi Manipur kananaba lanmi leitabadagi yeknaba singi makhutta irai laina takhigani haibasidi kakpa yadraba wafam ni haiba yai Maduna hojik leibak miyam amade Manipur leingaki mangda tariba se election pangthokpaga iraibak Manipur kanbaga kanan hena maru oibagi haibase ne loinana Manipur da kanglup anigi oiba lan asi thokle lan asi loisinana ba Bharat leingak amasung Manipur leingak no honade Manipur thugaina ba honariba Kukizo MLA taranasu leijabi thaduna Manipur dagi separate administration phangna ba honare makoibu Bharat leingak amade Manipur leingak na ain gi oiba thabak amata laukhatana Kau thabagum thamli haibasisu aduma khanglibane asumna Manipur thugaina ba honariba aphongba yengnaba sing asibu hana ain gi oiba thabak laukhatuna Manipur da thokliba lan asi shanti oina loisina ba honadringaida mikhal pangthokpa haibasidi aduki matik sumdabani haina khalle maramaduna mikhal pangthokpaga Manipur kanbaga kanana hena maru oibagi haibase khangna Manipur laingangna thabak pangthokpana khwaidagi hena fagani haina khalle Khanghaudana horakpa maina nauremthong laisram leirakta leiba yum ama mai chakre pawasi ngasi nungthil phongkhiba pawnil khol pawsedagi lokhatjabane lamda masida thogliba lan asina miyam ha ka launa hingnari ngai sairakta laibak thiba thogdok amada nauremthong laisram leirakta leiba yum ama khanghaudana horakpa maina tumna chakre thogdok asi ngasi ayuk pung 10:30 nifuga mangarom chatpa matamda thokibane Manipur Fire Service ki kangbuna matam sana laktuna Thangnabagi yumsingda sandoktuna ka hena mangata thoklam gadavadagi kanbangam haure haire yum masi matamamada uripok khulem laikai junior high school gi headmaster in charge oiramba laisram Dinesh kaubam yoi amagi ni haire thokdok thokpham dagi phangba paugi matungin laikhidraba Dinesh ki loina be Sandhyarani amade mahaki pikli bangang aniga leivane Sandhyarani na thabak chathoklingaida machani adu yum aduda lehokhibani haire kari maramdagi mai adu haurakibano haiba khangdrabasu Chakhumda leiba gas cylinder dagi oiramgadra haibagi chingnaba lei haire maina chakhi baduda yum aduda leiba potchai amade malchang tumna chakre haire maina tumna chakraba malchang adu chaurangna lupa kaya muki oigadagi haibadu haujik phawbagi oina khangba ngamdri haire